live tharadi miyamda asengba adu haibiyu. Dukan yawra'akanda masidadi offer laitena soidana hairakani. HG Cassette Gallery da amuktang lengshinbirau. Online price da mobile khudimak loina phangbigani. Hojik se wanaba matamnina loan gi khudong chabasu aikhoi gi maikaidagi pizari. MI gi phone leiba singi su lucky draw leizai. Chahi loramdai asida adom gi daw adu yabra haina amuktang yengbiu. Car bite mobile na jingba sing phawba yana leiri. Ningol chakaubagi special offer gi mathakta aikhoi gi store gi oina su lucky draw tawjari. Lucky draw asigi first prize na 32-inch TV, second prize na induction, third prize na rice cooker ni. Singjamai supermarket ta laiba HG Cassette Gallery da lengshin biraktuna khudong chaba ase lawbihau. Makhal kaya gi award fangnaba HG Cassette Gallery ni. Chahi taragi mathaktagi HG Cassette Gallery na mobile store asida matam nga chanaba mongda offer amadi discount kaya piduna lakchari. Sale khudong cha dableresu loan da mobile lawbiba yagani. Discount piba khatang natana lucky draw tawduna miyamda khudol kaya amsu pijari. Miyamsu Singjamai supermarket ta laiba HG Cassette Gallery da utang lingjing birau. Loina na HG Cassette Gallery gi Facebook page asibu follow tawba singi onasu lucky draw amasu thamjari. Good afternoon, ELITETV ki test of cartoon ki mahaw ming tavirus taram lokchari. Madoi nang si yamna nungai ba numit ama haiba tai haukiba 2022 gi November 1 dagi adumba sandokpa haukiba test of cartoon ki mahaw ngasi chahi ani mapung phare hoi marak sida kitang kudong cha da khara dagi dum leppa khotpa khara dum yauki madu yengbiriba khudimang na ngakpiyu aduna chahi ani chupna chatha jarakpa program haiba tai 2022 gi November 1 dagi hauzakiba adumba test of cartoon ni 2023 gi November 1 da chahi ma phagre ngasi 2024 gi November 1 sida chahi ani mapung phare ana miyam gi seba tawjarakpa ana miyam na su feedback session pibiba yagne du hoi nuai taba amana chahi ani sida khoi kitang marakta lep ki bakhra diyawi madu miyam na waro biroi haidan ai nonun hangatchage ahmed lokhasage khoi Shanghai Express ki othok pani da sida othok pani sida yengbiu yam phajaba mapa si macha si wari sana bani adena mapa sina hai ama jot ka thangalaga is kaina buza nang tawrise na khwang du tek larani haiba ada macha na pa kume bajina larik takana hono haidana honarure MA loire doctorate fangle kari kanai thabok su phangde pisa ju thokte aisu mathang olympic practice tawune na khogi maroina khoi laik lai suga sana khona baga khena baga su utpa sum pede da baga urak pani aduna laik lai su yam tamrona MA loire ma ju doctorate fange thabok phangdre thabok akchang na bu honab da in terms of lakhs the pinare low yonare gold yonare adun ngamak taw dunani adane kam pate ai sana bodu mai onjelage gold medal phangadi mayam no okpa khotpa kari toba thabak piba police department da kari da duna ai kana de baji nang laik tammono loin tammore master loire doctorate phange loin tawre dagi thabak su phangde paisa ju thokte kane duna ai mathak olympic practice tawrabani haidana akhoi gi ke haitare wakhal si jat jat khalak bai tare ko laik tammur gaina so koina tammaga thabak su phangdaba laik am hairaga gold medalist oiraga thabak to phangdadi gaidongni adugi awawa mayam su leitaba nate sana khonabana amorom dam hakchang phana leiba hoi sana khonabana su laik chichang daba yade hajukti information technology gi jugni electronic media gi jugni hack tawda mai pak pada interview tawdugi khotogi ready de leibani hoi khangdabana khangdre entrepreneur khoi gi entrepreneur habaga mado art handon bayai magida interpret tawna buko interpreter ma hapaganda aduna swaisida du mayam su le dubu like system chang ba haiba tai aduna saigi like tamura kana madu kannarak tabu kana mana pen dadana mapada haibagi adumba sindu utpa yam phajaba adumba kanoni cartoon amani haidana ai thamjage mathang da leisna khoi sana lebaki loire dana haibani loire dana sida sinjida upyo amasina khoi gi maitei gi amane amana kuki gi amane phone da wari sana bane
ꯈꯨꯡꯒꯪ ꯊꯪꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗꯒ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯛꯑꯀꯥꯟꯗꯅꯤ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯄꯥꯏꯔꯦ ꯑꯗꯩ ꯁꯣꯝꯗ ꯂꯩꯔꯦ ꯃꯩꯇꯩꯒꯤ ꯑꯁꯣꯝꯗ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯑꯗꯩꯗ ꯉꯁꯥꯏ ꯀꯨꯀꯤꯒꯤꯁꯤꯅ ꯍꯪꯉꯛꯄꯅꯦ ꯏꯇꯥꯎ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯅꯕꯦꯝꯕꯔ 3ꯗ ꯇꯥꯕ ꯅꯠꯇ꯭ꯔꯣꯅ ꯑꯗ ꯑꯃꯁꯤꯅ ꯑꯃꯨꯛ ꯍꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯅ ꯈꯨꯝꯃꯤꯅꯤ ꯍꯣꯏ ꯀꯨꯠꯇꯤ ꯅꯕꯦꯝꯕꯔ 1ꯗ ꯇꯥꯗꯥꯏꯅꯦꯅ ꯉꯁꯤ ꯅꯕꯦꯝꯕꯔ 1ꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯥꯎꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯟꯅꯔꯤꯁꯦ ꯅꯕꯦꯝꯕꯔ 1ꯁꯤ ꯀꯨꯠꯁꯤ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯄꯥꯡꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯗ꯭ꯔꯦ ꯑꯗꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯀꯗꯣꯔꯤ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯀꯔꯤ ꯈꯨꯠ ꯊꯣꯛꯅꯕ ꯀꯔꯤ ꯊꯣꯛꯀꯗ꯭ꯔꯥ ꯀꯥꯏ ꯃꯌꯥꯝꯁꯤ ꯃꯤꯄꯥꯏꯅꯔꯒ ꯑꯗꯨꯝ ꯂꯩꯅꯕꯅꯤ ꯃꯃꯥꯡꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯗꯥꯡꯕꯟꯗ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯀꯥꯟꯁꯤꯗ ꯀꯥꯔꯇꯨꯅꯤꯁꯤꯅ ꯊꯝꯃꯛꯄꯅꯤ ꯑꯗꯨ ꯏꯇꯥꯎ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯅꯕꯦꯝꯕꯔ 3ꯗ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯅ ꯍꯪꯉꯛꯄꯅꯤ ꯐꯣꯟꯁꯤꯗ ꯑꯗ ꯑꯃꯅ ꯍꯣꯏ ꯀꯨꯠꯇꯤ ꯅꯕꯦꯝꯕꯔ 1ꯗ ꯇꯥꯗꯥꯏꯅꯦꯅ ꯅꯕꯦꯝꯕꯔ 1ꯁꯦ ꯉꯁꯤꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯛꯁꯤꯗ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯆꯠꯊꯣꯛ ꯆꯠꯅꯤ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕ ꯑꯗꯨꯝ ꯌꯥꯎꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯤ ꯃꯥ ꯅꯃꯛꯁꯦ ꯌꯦꯛꯏꯕ ꯀꯥꯔꯇꯨꯟꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯕ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯁꯨ ꯐꯣꯟ ꯇꯧꯔꯒꯁꯨ ꯄꯥꯏꯗꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩꯅꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯐꯣन ꯇꯧꯔꯒ ꯄꯥꯏꯅꯕ ꯇꯟꯕ ꯃꯣꯏ ꯑꯃꯔꯣꯝꯗ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯁꯣꯝꯗꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯕꯒꯤ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯁꯨ ꯁꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯑꯗꯅꯤ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯅꯣꯛꯅꯍꯟꯅꯤꯡꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯑꯃꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯏ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯏꯁꯤꯗꯗꯤ ꯆꯥꯛꯀꯧꯕꯗ ꯉꯥꯛꯇꯅꯦ ꯕꯦꯁ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯥꯔꯇꯨꯟ ꯌꯦꯛꯄꯗꯁꯨ ꯑꯗꯨꯗ ꯍꯥꯏꯔꯦ ꯃꯣꯏꯕ ꯅꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯆꯤꯀꯟ ꯑꯣꯏꯅ ꯊꯣꯡꯂꯝꯃꯣꯌꯦ ꯉꯥꯗꯨꯗꯤ ꯃꯔꯨ ꯌꯨꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯑꯗꯩ ꯀꯩꯊꯦꯜ ꯀꯥꯟꯅꯕ ꯑꯗꯨꯝ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯁꯦ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛꯀꯤ ꯇꯧꯅꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯅꯔꯦ ꯇꯣꯉꯥꯟꯕ ꯑꯗꯩ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯗꯅ ꯖꯒꯥ ꯖꯒꯥꯁꯤꯡꯗ ꯃꯌꯥꯝ ꯄꯥꯡꯊꯣꯛꯅꯗꯣꯔꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣই ꯀꯩꯅꯣꯗ ꯆꯥꯛ ꯀꯧꯕꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯆꯥꯗꯣꯡꯗ ꯄꯥꯡꯊꯣꯛꯑꯦ ꯃꯗꯨꯒꯤ ꯊꯧꯔꯝꯁꯨ ꯑꯗꯨꯝꯁꯨ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯏꯔꯦ ꯉꯥ ꯆꯥꯕꯗꯗꯤ ꯑꯩꯈꯣꯏ ꯃꯔꯨ ꯃꯟꯕ ꯈꯣꯠꯄ ꯑꯃ ꯆꯪꯕꯅꯤ나 ꯌꯦꯟꯗꯨꯗꯤ ꯃꯔꯨ ꯆꯥꯎꯅ ꯌꯦꯟ ꯃꯔꯨ ꯄꯜꯂꯤꯁꯤ ꯇꯥꯗꯕꯅꯤ ꯄꯥꯛꯅ ꯑꯣꯛ ꯃꯔꯨ ꯄꯜꯂꯦ ꯒꯥꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯉꯥ ꯃꯔꯨꯁꯤꯅꯤ ꯄꯜꯂꯤꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜꯁꯦ ꯑꯗꯨꯅ ꯍꯪꯆꯤꯠ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯍꯦꯛ ꯑꯦꯅꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯉꯥ ꯑꯣꯏꯕ ꯌꯥꯏ ꯁꯥ ꯑꯣꯏꯕ ꯌꯥꯏ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯝ ꯊꯣꯡꯗꯕꯁꯤꯗꯤ ꯑꯝꯇ ꯌꯥꯎꯔꯣꯏ ꯂꯣꯏꯅ ꯊꯣꯡꯅꯒꯅꯤ ꯑꯗꯨꯅ ꯇꯥꯡ 3ꯁꯤꯗꯤ ꯑꯗꯅꯤ ꯃꯣꯏꯕ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯆꯤꯀꯟ ꯑꯣꯏꯅ ꯊꯣꯡꯂꯝꯃꯣꯌꯦ ꯉꯥꯗꯨꯗꯤ ꯃꯔꯨ ꯌꯨꯅꯤ ꯍꯥꯏꯌꯦꯅ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯅꯤ ꯊꯣꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ ꯐꯥꯒꯤꯒ ꯇꯧꯍꯟꯅꯕꯗ 4 ꯋꯤꯂꯔꯒꯁꯨ ꯊꯣꯡꯗꯣꯔꯤꯕꯅꯤ ꯃꯌꯥꯝꯁꯦ ꯃꯈꯟ ꯃꯈꯟ ꯊꯣꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯅꯤ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯜꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯥꯎꯔꯒ ꯑꯗꯨꯝ ꯎꯈꯣꯡꯁꯤꯗ ꯇꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦ ꯁꯤꯗ ꯎꯠꯂꯤꯁꯦ ꯑꯗꯒꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯀꯥꯡꯁꯨ ꯃꯥꯅ ꯌꯦꯛꯄ ꯀꯥꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯕꯅꯤ ꯑꯁ ꯀꯩꯅꯣ ꯁꯤꯕꯣꯅ ꯑꯃꯁꯤꯅ ꯃꯁꯤ ꯗꯦꯡꯒꯤ ꯃꯥꯜꯂꯤꯍꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯏꯕ ꯈꯨꯌꯦꯛꯁꯤꯗ ꯃꯤ ꯑꯣꯏꯅ ꯌꯦꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯒꯤ ꯀꯥꯡꯒꯤ ꯇꯥꯏꯞꯇ ꯌꯦꯛꯄꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯥꯎꯔꯒ ꯎꯁꯤꯗ ꯇꯥꯔꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯛꯁꯤꯗ ꯀꯩꯅꯣ ꯁꯤꯕꯨ ꯍꯥꯏ ꯀꯥꯟꯗ ꯗꯦꯡꯒꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯗꯦꯡꯒꯤꯁꯤꯅ ꯃꯌꯥꯝ ꯑꯃ ꯇꯔꯥꯏꯕ ꯂꯥꯏꯊꯣꯛꯄꯁꯨ ꯌꯥꯗꯕ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯕꯗꯗꯤ ꯗꯦꯡꯒꯤꯁꯤꯅ ꯇꯧꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ 4-5 ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯦꯛ ꯊꯥꯗꯣꯛꯏꯗꯨꯅꯤ ꯑꯗꯨꯅ ꯗꯦꯡꯒꯤꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯃꯐꯝꯗꯁꯨ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯊꯥꯔꯛꯄ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯣꯠꯇꯨꯅꯤ ꯑꯗ ꯂꯥꯜ ꯂꯩꯇꯦ ꯕꯖꯥꯔ ꯌꯧꯔꯛꯂꯗꯤ ꯃꯤꯁꯤꯡꯁꯦꯅ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯩ ꯁꯤꯗꯅꯦ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯏꯔꯥꯡ ꯍꯟꯊꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯁꯦꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯀꯨꯝ ꯑꯃꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟ ꯀꯟꯁꯤꯟꯕꯒꯤ ꯃꯇꯝ ꯍꯧꯔꯛꯄꯅꯤꯅ ꯃꯌꯥꯝ ꯇꯧꯅꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯥꯞꯅꯕꯁꯨ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯕꯁꯤꯗ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯗꯣꯔꯤ ꯑꯗꯅꯤ ꯃꯌꯥꯝꯁꯤ ꯈꯨꯗꯣꯜ ꯑꯃꯇꯁꯨ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯗꯨꯒꯤ ꯈꯨꯗꯣꯜ ꯑꯃꯁꯨ ꯇꯝꯅꯤꯡꯕꯅꯤꯅ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯌꯦꯡꯕꯤꯌꯨ ꯃꯤꯁꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯅꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯆꯥꯡꯁꯤꯁꯨ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯒ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯄꯣꯠꯁꯤꯠꯇꯤ ꯍꯟꯊꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏ
ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗꯒꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯒꯤ ꯀꯔꯤꯗꯒꯤ ꯇꯦꯂꯤꯚꯤꯖꯟꯗꯒꯤ ꯃꯌꯥꯝꯁꯤ ꯄꯤꯅꯒꯗꯕ ꯑꯗꯒꯤ ꯈꯔ ꯄꯣꯠꯁꯦ ꯅꯍꯥꯟꯋꯥꯏꯒ ꯌꯦꯡꯅꯕꯗ ꯈꯔ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯄ꯭ꯂꯥꯏꯌꯦꯟꯁꯁꯤꯡꯁꯤ ꯈꯔ ꯍꯣꯡꯊꯔꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯅꯕꯒꯤ ꯀ꯭ꯔꯤꯛ ꯏꯟꯅꯕꯗꯨꯅꯤ ꯑꯗꯨ ꯎꯕꯗꯨꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯦ ꯁꯩꯊꯥꯔꯛꯏꯁꯤꯀꯣ ꯂꯥꯟ ꯂꯩꯇꯦ ꯕꯖꯥꯔ ꯌꯧꯔꯛꯂꯗꯤ ꯃꯤꯁꯤꯡꯁꯦꯅ ꯂꯥꯟ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯇꯧꯕ ꯑꯗꯨꯒ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯍꯤꯡ ꯇꯨꯝꯕ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯂꯩꯕ ꯃꯌꯣꯟꯁꯤꯗꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯗꯕꯗꯨꯅꯤ ꯑꯗꯨꯅꯤ ꯂꯥꯟ ꯂꯩꯇꯦ ꯕꯖꯥꯔ ꯌꯧꯔꯛꯂꯗꯤ ꯃꯤꯁꯤꯡꯁꯦ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯄꯅꯤ ꯁꯤꯗꯅꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯏꯔꯥꯡ ꯍꯟꯊꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯁꯦꯅ ꯁꯤꯁꯨ ꯌꯥꯝꯅ ꯃꯅꯨꯡꯗ ꯑꯥꯔꯊ ꯑꯃ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯉꯥꯔꯣꯝ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯐꯈ꯭ꯔꯦ ꯅꯪꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯁꯦ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯃꯥꯁꯤꯅ ꯅꯨꯄꯥꯗꯣ ꯆꯥ ꯊꯛꯇꯦ ꯀ꯭ꯋꯥ ꯆꯥꯗꯦ ꯁꯥ ꯆꯥꯗꯦ ꯉꯥ ꯆꯥꯗꯦ ꯌꯦꯔꯨꯝ ꯆꯥꯗꯦ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯤ ꯆꯥꯛꯇꯤꯅ ꯆꯥꯛꯇꯤ ꯆꯥꯗꯕ ꯖꯥꯠꯂꯅ ꯑꯦꯁꯦ ꯆꯥꯗꯦ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯅꯦꯕ ꯃꯥꯗꯤ ꯀ꯭ꯋꯥ ꯆꯥꯗꯦ ꯆꯨꯔꯨꯞ ꯊꯛꯇꯦ ꯑꯗꯩ ꯁꯥ ꯆꯥꯗꯦ ꯉꯥ ꯆꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯁꯨ ꯌꯥꯎꯈꯤꯕ ꯊꯥꯏꯅꯒꯤ ꯐꯤꯂꯝ ꯑꯃꯤꯇꯥꯕ ꯕꯆꯟꯒꯤ ꯙꯔꯃꯦꯟꯗ꯭ꯔ ꯍꯣꯏꯒꯤ ꯁꯣꯂꯦꯗ ꯌꯥꯎꯕꯗꯣ ꯃꯥꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯆꯅꯝ ꯈꯔ ꯆꯥꯕꯅꯤ ꯆꯅꯝꯗꯨꯁꯨ ꯃꯌꯥꯝ ꯊꯛꯑꯀꯥꯟꯗ ꯆꯥꯕꯅꯤ ꯀꯥꯏꯕ ꯑꯗꯨꯝ ꯋꯥꯔꯤ ꯐꯖꯕ ꯂꯩꯕꯅꯤ ꯆꯅꯝꯗꯒꯤ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏ ꯁꯨ ꯂꯩꯔꯝꯕꯗꯣ ꯆꯅꯝ ꯆꯥꯔꯛꯄꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯋꯥꯔꯤꯁꯦ ꯆꯅꯝ ꯆꯥꯕꯁꯤ ꯀꯩꯅꯣ ꯑꯗꯨ ꯌꯨ ꯊꯛꯑꯀꯥꯟꯗ ꯆꯥꯕꯅꯤ ꯌꯨꯗꯨꯁꯨ ꯀꯩꯗꯧꯋꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯛꯄꯅꯦꯅ ꯃꯊꯪ ꯑꯗꯨꯒ ꯍꯥꯏꯕ ꯂꯥꯛꯄꯒꯤ ꯌꯥꯝ ꯐꯖꯕ ꯂꯩꯕꯅꯦ ꯑꯗꯨꯅꯦ ꯃꯃꯥꯁꯤꯅ ꯃꯥꯗꯤꯅꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩꯌꯦ ꯆꯥ ꯊꯛꯇꯦꯌꯦ ꯀ꯭ꯋꯥ ꯆꯥꯗꯦꯌꯦ ꯁꯥꯁꯨ ꯆꯥꯗꯦꯌꯦ ꯉꯥꯁꯨ ꯆꯥꯗꯦꯌꯦ ꯌꯦꯔꯨꯝꯁꯨ ꯆꯥꯗꯦ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯅ ꯁꯨꯝ ꯅꯣꯛꯁꯨ ꯅꯣꯛꯍꯟꯅꯤꯡꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯗꯁꯥꯅꯤ ꯁꯤꯗ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯃꯣꯏꯅ ꯇꯥꯗ ꯁꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯗꯤꯗ ꯄꯩꯁꯥꯒꯤ ꯃꯊꯧꯁꯦ ꯌꯥꯝꯅ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯥꯔꯜ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯇ ꯌꯥꯔꯣꯏ ꯆꯀꯥ ꯃꯔꯤ ꯄꯥꯟꯕ ꯂꯥꯛꯅꯤꯡꯒꯅꯤ ꯇꯤꯚꯤ ꯑꯄꯥꯛꯄ ꯈꯤꯅꯤꯡꯒꯅꯤ ꯐ꯭ꯔꯤꯖꯗꯒꯤ ꯑꯗꯨꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯒꯤ ꯃꯌꯥꯝ ꯑꯃꯁꯦ ꯂꯩꯔꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯛꯖꯨꯔꯤꯌꯁ ꯂꯥꯏꯐ ꯑꯃꯁꯨ ꯍꯤꯡꯕ ꯄꯥꯝꯕꯁꯨ ꯌꯥꯎꯅꯔꯤ ꯃꯌꯥꯝꯁꯤ ꯁꯨꯕ ꯅꯣꯝꯕ ꯀꯠꯂꯒ ꯑꯗꯅꯤ ꯇꯥꯗ ꯁꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯗꯤꯅ ꯁꯦꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯐꯣꯏꯕ ꯃꯨꯟꯕ ꯇꯧꯅꯔꯦꯅ ꯑꯗꯒꯤ ꯂꯝꯕꯤꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯨꯜꯂꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯧꯖꯤꯛ ꯏꯁꯨ ꯊꯣꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯑꯗꯨꯅ ꯏꯁꯨꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯖꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟ ꯅꯂꯥꯒꯤ ꯊꯕꯛꯁꯦ ꯂꯣꯏꯅ ꯉꯥꯏꯔꯦ ꯑꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯕꯣꯝ ꯂꯪꯁꯤꯟꯕꯒ ꯑꯗꯒꯤ ꯊꯝꯃꯝꯕꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯉꯛꯄꯅꯦ ꯑꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯝ ꯊꯝꯃꯝꯃꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯑꯣꯏꯔꯤꯀꯥꯟꯗꯕ ꯌꯥꯝ ꯆꯥꯎꯅꯒ ꯂꯧꯏ ꯕꯣꯝ ꯊꯝꯃꯝꯃꯒ ꯅꯪ ꯑꯗꯨ ꯄꯥꯎ ꯍꯥꯞꯄꯛꯇꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯗꯦꯜꯂꯤꯗ ꯁꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯕꯣꯝ ꯊꯝꯃꯝꯃꯦ ꯂꯪꯁꯤꯜꯂꯝꯃꯦ ꯄꯣꯈꯥꯏꯗ꯭ꯔꯦ ꯄꯣꯈꯥꯏꯔꯦ ꯁꯣꯛꯍꯧꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂ ꯙꯔꯅꯥ ꯐꯝꯃꯦ ꯁꯤꯗꯤ ꯑꯗꯨꯝ ꯀꯃꯟ ꯍꯥꯏꯇꯥꯔꯦ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯄꯣꯠꯇꯨꯗꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯒꯗꯤ ꯑꯁ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯄꯥꯎ ꯊꯥꯔꯛꯇꯦ ꯀꯩꯅꯣ ꯀꯥꯏꯅꯒ ꯇꯧꯕ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯅꯤꯡꯕ ꯃꯐꯝꯗꯤ ꯑꯩꯈꯣꯏ ꯇꯥꯗ ꯁꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯗꯤ ꯁꯦꯟꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯅ ꯐ꯭ꯔꯥꯏꯗꯦ ꯐꯟꯁꯤꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯍꯟ ꯃꯌꯥꯝꯁꯤ ꯀꯅꯥꯒꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯗ ꯅꯣꯠ ꯑꯣꯟꯂꯤ ꯒꯨꯗ ꯏꯟ ꯃꯦꯀꯤꯡ ꯕꯣꯝꯁ ꯑꯦꯟ ꯋꯦꯄꯟꯁ ꯕꯣꯝꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯃꯁꯤ ꯐꯕꯗ ꯅꯠꯇꯅ ꯗꯦ ꯑꯥꯔ ꯑꯣꯜꯁꯣ ꯑꯦꯛꯁꯄꯔꯠꯁ ꯏꯟ ꯇꯦꯂꯤꯡ ꯂꯥꯏꯁ ꯋꯥꯟ ꯑꯐꯇꯔ ꯑꯅꯥꯗꯔ ꯑꯗꯨꯅ ꯃꯣꯏꯁꯤ ꯕꯣꯝ ꯁꯥꯕ ꯅꯣꯡꯃꯩ ꯁꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯐꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨ ꯑꯔꯥꯟꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯔꯥꯟꯕ ꯑꯃ ꯑꯗꯨꯅ ꯍꯥꯏꯁꯤꯅꯤ ꯗꯦ ꯑꯥꯔ ꯑꯣꯜꯁꯣ ꯑꯦꯛꯁꯄꯥꯔꯠ ꯏꯟ ꯇꯦꯂꯤꯡ ꯂꯥꯏꯁ ꯑꯐꯇꯔ ꯋꯥꯟ ꯑꯐꯇꯔ ꯑꯅꯥꯗꯔ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤ ꯊꯝꯃꯛꯏꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ 17 ꯑꯩꯈꯣꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯗꯨ ꯊꯣꯛꯏ ꯊꯣꯛꯇꯦ ꯑꯗꯒꯤ ꯂꯩꯈꯤꯕ ꯃꯌꯥꯝ ꯂꯩꯈꯤꯕ ꯁꯨꯝꯕ ꯔꯦꯀꯣꯔꯠ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯒꯤ ꯄꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯕꯔꯃꯥꯗꯒꯤ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯆꯦ ꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯊꯥꯏꯅꯒꯤ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯗꯨꯅꯤ ꯑꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯦꯖꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅꯁꯨ ꯍꯥꯏꯗꯨꯅꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯑꯍꯧꯕ ꯂꯩꯔꯗꯤ ꯑꯔꯣꯏꯕꯁꯨ ꯂꯩ
World War su hawraga lotion banai hajiksu kamai to lotion gida ge jodi koi ngai bata bani hona bata bani ana ngasi gidi odom ELITETV gi test of cartoon gi mahau matang sai lotion jare meng ta video bising bo mo kana khuram zabaga loina kaina ne bething ni jari binebesi Live tharadi miyamda asengba adu haibiyu. Dukan yauraakanda masidadi offer leitena soidana hairakani. HG Cassette Gallery da amuktang lingshinbirau. Online price da mobile khudimak loina phangbigani. Hojik se wanaba matamnina loan gi khudong chabasu aikhoi gi maikaidagi pizari. MI gi phone leibasingi su lucky draw leizai. Chahi loramdai asida adom gi daw adu yabra haina amuktang yingbiyu. Car bite mobile na jingbasing phawayana leiri. Ningol chakobagi special offer gi mathakta aikhoi gi store gi oinasu lucky draw tawjari. Lucky draw asigi first prize na 32-inch TV, second prize na induction, third prize na rice cooker ni. Singjamai supermarket ta laiba HG Cassette Gallery da lengshin biraktuna khudong chaba ase lawbihau. Makhal kaya gi award fangnaba HG Cassette Gallery ni. Chahi taragi mathaktagi HG Cassette Gallery na mobile store asida matam nga chanaba mongda offer amadi discount kaya piduna lakchari. Sale khudongcha dableresu loan da mobile lawbiba yagani. Discount piba khatang natana lucky draw tawduna miyamda Singjamai supermarket ta laiba HG Cassette Gallery da utang lingjing birau. Loina na HG Cassette Gallery gi Facebook page asibu follow tawba singi onasu lucky draw amasu thamjari.